ꯉꯁꯤꯁꯦ ꯃꯦꯔꯥꯒꯤ 13ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏ. ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯕꯪꯀꯒꯤꯗ ꯄꯨꯖꯥ ꯑꯃ ꯌꯥꯎꯕ ꯆꯠꯆꯔꯨꯏ. ꯄꯨꯖꯥꯒꯤ ꯊꯧꯔꯝ ꯄꯣꯠꯂꯝꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯁꯤꯟ ꯂꯥꯡꯕꯤ. ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯇꯧꯅꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯦ. ꯑꯗꯣ ꯄꯨꯖꯥ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯅꯝꯒꯦꯅ ꯅꯝꯖꯔꯛꯄꯅꯤ. ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯁꯤꯁꯨ ꯇꯣꯀꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯇꯧꯋꯦ. ꯍꯥꯟꯅ ꯇꯣꯀꯟ ꯂꯧꯋꯤ. ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯄꯨꯖꯥ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯑꯩꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯇꯧꯕꯗ ꯁꯤꯒꯤ ꯏꯅꯥꯎꯁꯦ ꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯑꯦ. ꯑꯗꯨꯒ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ. ꯑꯗꯩꯗ ꯀꯩꯅꯣ ꯇꯧꯋꯤ, ꯏꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯦꯅ ꯍꯥꯏꯔꯛꯑꯦ. ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ. ꯑꯩꯁꯦ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯆꯠꯂꯦ ꯑꯗꯨꯅꯤ. ꯉꯁꯤꯁꯦ ꯊꯕꯛ ꯆꯠꯄ ꯄꯨꯖꯥ ꯑꯃ ꯆꯠꯂꯨꯕꯅꯦ. ꯑꯩꯁꯦ ꯈꯤꯇꯪ ꯃꯅꯤꯡ ꯍꯟꯗꯣꯛꯄ ꯁꯤ ꯊꯝꯖꯤꯜꯂꯛꯀꯦ ꯏꯃꯥ ꯃꯅꯥꯛꯅ. ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯕꯅꯦꯕ. ꯑꯗꯩ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯑꯕꯨꯡꯉꯣꯒꯤ ꯀꯩꯅꯣꯝ ꯋꯥꯠꯂꯝꯗꯅ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯂꯨꯔꯦ. ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯗꯨꯗ ꯅꯣꯏ ꯏꯁꯩ ꯁꯛꯄꯗꯣ ꯇꯥꯍꯧꯗ꯭ꯔꯦ. ꯃꯩ ꯊꯥꯔꯒꯦꯀꯣ, ꯃꯩ ꯊꯥꯒꯦ. ꯑꯗꯨꯒ ꯃꯩ ꯊꯥꯟꯒꯦ. ꯑꯩꯈꯣꯏ ꯃꯥꯒ ꯑꯕꯤꯒ ꯏꯁꯩ ꯇꯝꯗꯅ ꯂꯩꯔꯝꯃꯦ. ꯑꯗꯨꯅꯦ ꯌꯥꯔꯦ ꯌꯥꯔꯦ, ꯏꯁꯩ ꯁꯛꯍꯧꯔꯣ. ꯑꯩ ꯈꯣꯡ ꯈꯨꯠ ꯀꯩ ꯑꯝꯇ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ. ꯅꯕꯥꯅꯤ ꯏꯁꯩ ꯁꯛꯍꯧꯔꯣ. ꯑꯩꯁꯦ ꯐꯤꯔꯣꯜ ꯑꯃ ꯍꯣꯡꯗ꯭ꯔꯤ. ꯑꯩꯁꯨ ꯆꯠꯀꯦ ꯌꯥꯕ꯭ꯔꯣ? ꯑꯩꯁꯨ ꯆꯠꯀꯦꯕ. ꯏꯁꯩ ꯁꯛꯑꯣꯁꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯐꯝꯃꯣ ꯂꯥꯛꯑꯣ, ꯐꯝꯃ ꯂꯥꯛꯑꯣ, ꯋꯥꯔꯤ ꯂꯤꯒꯦ, ꯋꯥꯔꯤ ꯂꯤꯒꯦ, ꯇꯥꯔꯣ ꯂꯥꯛꯑꯣ, ꯇꯥꯔ ꯂꯥꯛꯑꯣ. ꯙꯔꯃ ꯀꯔꯃ, ꯙꯔꯃ ꯀꯔꯃ, ꯑꯍꯜ ꯂꯃꯟ, ꯑꯍꯜ ꯂꯃꯟ, ꯃꯁꯛ ꯈꯪꯅ ꯍꯩꯅ ꯆꯠꯁꯤ, ꯃꯁꯛ ꯈꯪꯅ ꯍꯩꯅ ꯆꯠꯁꯤ. ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯥꯖꯠ ꯂꯤꯆꯠ, ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯥꯖꯠ ꯂꯤꯆꯠ, ꯅꯤꯇꯤ ꯆꯨꯝꯅ ꯁꯤꯡꯅ ꯆꯠꯁꯤ, ꯍꯩꯅ ꯆꯠꯁꯤ. ꯂꯛꯁꯃꯤ ꯆꯦꯜꯂꯤ, ꯉꯁꯤꯁꯦ ꯄꯨꯟꯁꯤ ꯁꯥꯡꯉꯤ, ꯄꯨꯟꯁꯤ ꯁꯥꯡꯉꯤ, ꯃꯍꯩꯌꯥꯜꯂꯤ ꯃꯄꯣꯛ ꯐꯕꯅꯤ, ꯃꯍꯩꯌꯥꯜꯂꯤ ꯃꯄꯣꯛ ꯐꯕꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯐꯝꯃꯣ ꯂꯥꯛꯑꯣ, ꯐꯝꯃ ꯂꯥꯛꯑꯣ, ꯋꯥꯔꯤ ꯂꯤꯒꯦ, ꯋꯥꯔꯤ ꯂꯤꯒꯦ, ꯇꯥꯔꯣ ꯂꯥꯛꯑꯣ. ꯇꯥꯔꯣ ꯂꯥꯛꯑꯣ. ꯂꯣꯏꯁꯜꯂꯁꯤꯔꯣ? ꯂꯣꯏꯁꯜꯂꯣ ꯂꯣꯏꯁꯜꯂꯣ. ꯁꯦ, ꯑꯣ ꯏꯃꯥ, ꯑꯣ ꯏꯃꯥ, ꯏꯃꯥꯑꯣ, ꯏꯃꯥꯑꯣ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯏꯃꯥꯑꯣ, ꯏꯃꯥꯑꯣ. ꯅꯣꯡ ꯆꯨꯏ, ꯅꯣꯡ ꯆꯨꯏ, ꯂꯥꯛꯀꯅꯨ, ꯂꯥꯛꯀꯅꯨ, ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ, ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ, ꯃꯔꯥꯛꯀꯦ, ꯃꯔꯥꯛꯀꯦ. ꯂꯝꯕꯤ ꯅꯥꯜꯂꯤ, ꯂꯝꯕꯤ ꯅꯥꯜꯂꯤ, ꯂꯥꯛꯀꯅꯨ, ꯂꯥꯛꯀꯅꯨ, ꯆꯩꯁꯨ ꯁꯨꯗꯨꯅ, ꯆꯩꯁꯨ ꯁꯨꯗꯨꯅ, ꯃꯔꯥꯛꯀꯦ. ꯃꯔꯥꯛꯀꯦ. ꯑꯗꯩꯗꯤ ꯍꯩꯔꯥꯡꯒꯣꯏꯅꯤꯗ ꯑꯝꯇ ꯁꯛꯎꯁꯦ. ꯍꯩꯔꯥꯡꯒꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗ, ꯁꯤꯕꯨ ꯊꯣꯏꯅ ꯍꯥꯎꯕ ꯍꯩꯗꯤ ꯆꯤꯟꯗꯝꯕ ꯍꯩꯅꯤꯗ. ꯗꯥ. ꯆꯨꯝꯃꯕ? ꯁꯕꯥꯁ, ꯂꯣꯏꯔꯦ. ꯂꯣꯏꯁꯜꯂꯁꯤꯔꯥ? ꯂꯣꯏꯁꯜꯂꯣ. ꯂꯣꯏꯁꯜꯂꯒꯦ. ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯩ ꯇꯝꯕ ꯂꯣꯏꯔꯦ. ꯙꯨꯞ ꯑꯝꯇ ꯀꯠꯊꯣꯛꯎꯈꯤꯒꯦ. ꯑꯩꯈꯣꯏ ꯏꯃꯨꯡ ꯗ꯭ꯔꯃꯥ ꯇꯧꯖꯔꯤ. ꯗ꯭ꯔꯃꯥ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ. ꯀꯅꯥꯅꯅꯦ ꯅꯣꯛꯏ ꯃꯌꯥꯝꯁꯤꯅ? ꯀꯅꯥꯅꯣꯕ ꯅꯣꯛꯏ ꯃꯌꯥꯝꯁꯤꯅ? ꯄꯪꯅꯣꯛꯇ ꯅꯣꯛꯏꯁꯤ ꯀꯅꯥ ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯃꯥ? ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯣꯠ ꯆꯩ ꯆꯥꯎ ꯌꯥꯗꯕꯁꯦ ꯏꯁꯩ ꯇꯝꯃꯗꯤꯕ ꯑꯗꯨꯝ ꯂꯣꯏ ꯆꯥꯁꯟꯈꯤꯕ. ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯀꯥꯝꯊꯣꯔꯛꯄ. ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯁꯨ ꯉꯁꯤꯁꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯔꯦ. ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯃꯨꯛꯒꯤ ꯀꯩꯅꯣ ꯋꯥꯠꯂꯝꯗꯅ ꯑꯃꯨꯛ ꯑꯣꯐꯤꯁ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯊꯦꯡꯉꯀꯥꯟꯁꯤꯗ. ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ. ꯑꯣ ꯏꯃꯥ, ꯏꯃꯥꯑꯣ, ꯏꯃꯥꯑꯣ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯏꯃꯥꯑꯣ, ꯏꯃꯥꯑꯣ. ꯅꯣꯡ ꯆꯨꯏ, ꯅꯣꯡ ꯆꯨꯏ, ꯂꯥꯛꯀꯅꯨ, ꯂꯥꯛꯀꯅꯨ, ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ, ꯁꯥꯇꯤꯟ ꯇꯨꯞꯄꯒ, ꯃꯔꯥꯛꯀꯦ. ꯃꯔꯥꯛꯀꯦ. ꯃꯊꯪꯗꯤ ꯂꯝꯕꯤ ꯅꯥꯜꯂꯤ, ꯂꯝꯕꯤ ꯅꯥꯜꯂꯤ, ꯂꯥꯛꯀꯅꯨ, ꯂꯥꯛꯀꯅꯨ, ꯆꯩꯁꯨ ꯁꯨꯗꯨꯅ, ꯆꯩꯁꯨ ꯁꯨꯗꯨꯅ, ꯃꯔꯥꯛꯀꯦ. ꯃꯔꯥꯛꯀꯦ. ꯑꯩꯅ ꯍꯌꯦꯡ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ,
ꯆꯥꯎꯔ ꯁꯥꯔꯦ ꯐꯥꯔꯒ 하이로 이마. ꯆꯥꯎꯔ ꯁꯥꯔꯦ ꯐꯥꯔꯒ ꯍꯥꯏꯔꯣ 산젠동기 ꯁꯟꯖꯦꯟ ꯊꯣꯡꯒꯤ 동야이가 ꯊꯣꯡꯌꯥꯏꯗ 넌라이 빼이나 ꯗꯣꯂꯥꯏ ꯀꯧꯅ 똥구나 똥보다 하이로. ꯊꯣꯡꯕꯒ 이마나 아이도 ꯃꯥꯅ ꯑꯩꯕꯨ 거우보다 ꯀꯧꯕꯗ 굴러로이. ꯊꯥꯎ ꯇꯤꯟꯅꯔꯣꯏ ꯍꯣꯔꯤꯕꯣꯂꯥ ꯍꯣꯔꯤꯕꯣꯂꯥ ꯍꯦ ꯍꯣꯔꯤ ꯍꯣꯔꯤꯕꯣꯂꯥ ꯍꯦ ꯍꯣꯔꯤ ꯆꯨꯝꯃꯕ꯭ꯔꯥ 좀 해. ꯆꯨꯝ 아이고 ꯆꯨꯝꯕ꯭ꯔꯥ 좀 해. 되게 완리게. 나 ꯍꯥꯎ 술바 무람이드나 ꯍꯥ 어묵으로 ꯑꯉꯧ 아우 ꯍꯥ 무람아도 ꯀꯔꯤ 나 술바 무. ꯀꯩꯅꯣꯅꯤ ꯑꯉꯧ ꯍꯥꯏꯕ꯭ꯔꯣ 미안해. ꯑꯉꯧꯔꯣ 어이 ꯀꯩ ꯍꯥꯏꯗꯣꯏꯕ ꯃꯥꯗꯤ 술마이다. ꯅꯪ ꯅꯨꯄꯥꯔꯣ 이거 같은 맘에 ꯑꯉꯧꯗꯣ ꯅꯪ ꯅꯨꯄꯥꯔ ꯍꯥꯏꯕ 따님들의 ꯇꯥꯅꯤꯡꯗꯦ ꯇꯣꯛꯎꯅ ꯑꯩ ꯀꯥꯎꯗꯅ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯀꯥꯎꯔꯕ꯭ꯔꯥ ꯀꯥꯎꯋꯦ 낮은 거지 시작하노. ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯗ꯭ꯔꯃꯥꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ. ꯑꯩꯒꯤ ꯐꯣꯟꯁꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯏꯃꯥ. ꯂꯣꯏꯁꯜꯂꯣ ꯀꯔꯤ ꯀꯔꯤ ꯆꯥꯈꯤꯁꯤꯒꯦ? ꯂꯐꯣꯏꯗꯤ ꯆꯥꯈ꯭ꯔꯦ. ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯐꯣꯏꯒꯁꯦ ꯑꯣꯊꯣꯛꯀꯦ ꯇꯧꯕꯁꯦ ꯏꯁꯩ ꯁꯛꯑꯗꯤꯕ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯗꯦ ꯄꯣꯊꯥꯗꯅ ꯏꯁꯩ ꯁꯛꯑꯒ ꯂꯣꯏ ꯆꯥꯁꯟꯈ꯭ꯔꯦ. ꯑꯣꯛꯑꯦ ꯏꯕꯦꯝꯃ ꯑꯥ. ꯀꯔꯤꯃꯇ ꯆꯥꯖꯈ꯭ꯔꯁꯨ ꯑꯩ ꯆꯥꯅꯤꯡꯗꯦꯕ ꯍꯣꯏ ꯆꯥꯅꯤꯡꯗꯕꯅꯤ ꯆꯥꯅꯤꯡꯗ꯭ꯔꯦ. ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯦ ꯆꯥꯕꯤꯔꯣꯏ. ꯆꯥꯕꯤꯔꯣꯏ ꯑꯩ ꯁꯨꯡꯆꯥ ꯆꯥꯕꯤꯔꯣꯏ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔ ꯁꯥꯔꯦ ꯐꯥꯔꯒ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯊꯣꯛꯀꯦ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯊꯣꯛꯀꯦ. ꯆꯥꯊꯣꯛꯀꯦ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯅꯣꯡ ꯆꯨꯏ ꯍꯧꯖꯤꯛꯇꯤ ꯆꯨꯗꯦꯗ. ꯆꯨꯏꯗ ꯐꯦꯟ ꯃꯈꯣꯟꯅꯦ. ꯐꯦꯟ ꯃꯈꯣꯟꯅꯦ. ꯐꯦꯟ ꯐꯦꯟ. ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯥꯁꯦ ꯈꯤꯇꯪ ꯇꯥꯊꯤꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯣꯏꯅꯥꯔꯣꯝ ꯊꯪꯕꯁꯦ. ꯌꯦꯠꯂꯣꯝ ꯃꯈꯨꯠꯁꯨ ꯃꯈꯣꯡꯁꯨ ꯑꯣꯏꯅꯥꯔꯣꯝ ꯊꯪꯕꯁꯤꯅ ꯈꯔ ꯂꯣꯏ ꯁꯣꯜꯂꯦ ꯑꯗꯨꯒ ꯌꯦꯠꯂꯣꯝꯁꯤꯗꯤ ꯌꯥꯝ ꯀꯜꯂꯤ. ꯏꯃꯥ ꯑꯁꯣꯝꯒꯤ ꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯣ ꯑꯩ ꯌꯦꯡꯒꯦ ꯏꯃꯥ. ꯑꯗꯨ ꯅꯠꯇꯕ ꯑꯃꯗꯣ. ꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯀꯩꯁꯨ ꯅꯪꯕꯣ ꯇꯧꯗꯦ. ꯑꯗꯨ ꯌꯥꯝ ꯁꯣꯜꯂꯦ ꯍꯥꯏꯕ ꯈꯔ. ꯁꯣꯟꯗꯅ ꯁꯤꯔꯝꯗꯥꯏꯅꯦ ꯁꯤꯔꯝꯗꯥꯏ ꯋꯥꯠꯂꯤꯗ. ꯁꯤꯈꯤꯔꯣꯏꯗ. ꯋꯥꯠꯂꯤ. ꯁꯤꯕꯕꯨ ꯄꯨꯡꯁꯤ ꯁꯤ ꯌꯥꯄꯣꯟꯇꯦꯗ ꯏꯃꯥ. ꯅꯪ ꯍꯥꯏꯕ ꯆꯨꯝꯃꯦ. ꯆꯨꯝꯃꯦ. ꯅꯪꯁꯦ ꯀꯅꯥꯏ ꯃꯆꯥꯅꯣ? ꯍꯤꯗꯥꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯤ. ꯍꯤꯗꯥꯃꯦꯝꯃꯒꯤ? ꯑꯩꯕꯨ ꯍꯤꯗꯥꯝꯂꯅꯦ? ꯃꯥꯅꯦ. ꯇꯨꯀꯠꯆꯩ ꯌꯥꯝ. ꯀꯩꯒꯤ ꯇꯨꯀꯠꯆꯩꯅꯣ? ꯍꯤꯗꯥꯝ ꯄꯥꯝꯗꯦꯕ. ꯑꯁ ꯄꯥꯝꯖꯩꯗ ꯏꯃꯥ. ꯄꯥꯝꯗꯦ ꯑꯩꯗꯤ. ꯄꯥꯝꯖꯩꯅ ꯂꯩꯔꯛꯏ ꯅꯠꯇ꯭ꯔꯣ ꯏꯃꯥꯁꯦ? ꯑꯩꯅ ꯄꯥꯝꯕꯗꯤꯅꯦ ꯌꯦꯂꯥꯡ ꯂꯩꯀꯥꯏꯗꯒ ꯆꯠꯄꯗꯣ ꯑꯗꯨꯒꯨꯝꯕ ꯄꯥꯝꯃꯦꯕ. ꯅꯪ ꯍꯤꯗꯥꯝꯗꯨꯗꯤ ꯇꯜꯂꯦꯕ. ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯎꯇ꯭ꯔꯤꯗꯣ. ꯍꯥꯎꯇ꯭ꯔꯤꯁꯦ? ꯌꯦꯂꯥꯡ ꯂꯩꯀꯥꯏꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯋꯣ ꯏꯃꯥꯋꯣ ꯌꯥꯝ ꯂꯩ ꯍꯤꯗꯥꯝꯈꯣꯏ. ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯦ ꯑꯩꯈꯣꯏꯗ ꯍꯤꯗꯥꯝꯗꯣ. ꯍꯤꯗꯥꯝꯃꯦꯝꯃ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ. ꯂꯣꯏꯔꯦ. ꯑꯆꯥꯄꯣꯠꯀꯥꯗꯣ ꯄꯨꯔꯛꯑꯒꯅꯦ ꯇꯞ ꯇꯥꯒꯩ ꯍꯦꯛ ꯄꯤꯖꯒꯨꯝ ꯇꯧꯕ. ꯑꯩꯁꯨ ꯇꯨꯀꯠꯆꯗꯅ ꯆꯥꯕꯤꯗꯦ. ꯇꯜꯂꯦꯕ ꯃꯤ ꯃꯄꯣꯠ ꯌꯥꯝ ꯆꯥꯕꯗꯣ. ꯑꯩꯅ ꯆꯥꯗꯅ ꯇꯧꯕꯗꯣ ꯃꯥ ꯁꯥꯎꯔꯦ. ꯆꯥꯎꯅꯍꯦ ꯑꯩꯅ ꯍꯥꯎꯇꯦꯕ ꯌꯥꯝꯅ. ꯆꯥꯛꯇꯣ ꯉꯁꯤꯁꯨ ꯆꯥꯏꯌꯦꯕ. ꯍꯥꯎꯇꯕ ꯅꯪ ꯈꯨꯍꯥꯎꯇ ꯑꯃ. ꯀꯩꯗꯧꯕꯩ ꯍꯥꯎꯇ꯭ꯔꯤꯅꯣ? ꯀꯔꯤ ꯊꯣꯡꯕꯅꯣ ꯑꯗꯨꯕꯨ? ꯈꯪꯗꯦꯅꯦ ꯑꯩꯗꯤ. ꯈꯪꯗ꯭ꯔꯗꯤ ꯇꯣꯛꯑꯁꯤ ꯍꯌꯦꯡꯗꯩ ꯆꯥꯔꯔꯣꯏ. ꯍꯣꯏ. ꯍꯣꯏ ꯏꯃꯥꯋꯣ. ꯈꯪꯗ꯭ꯔꯕꯣ ꯃꯈꯥꯗꯤ? ꯈꯪꯗ꯭ꯔꯦ.
ꯍꯥꯏꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯁꯨ ꯂꯥꯛꯀꯦ 이마오 천진동기 깜빡다 통야이다. 하이브로 천진동기 통야이다. 천진동기 통야이다 돌라이 빼이나 똥두나 놀라이 베이나 똥두나 이마나 이부 ꯀꯧꯔꯛꯄ 이마나 이부 꼬라빠 ꯊꯥꯎ ꯈꯨꯝꯂꯔꯣꯏ. 타오 ตุ้라로이 ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤꯅ ꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯅ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ 아이나 하이행 짜오라가 ꯆꯥꯎꯔ ꯁꯔꯦ ꯐꯥꯔꯒ 짜오라 차례 파라가 이마ꯒꯤ ꯂꯃꯟ ꯁꯤꯡꯒꯦꯀꯣ 마기라만 생기고 ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯅꯥꯅꯣ ꯂꯥꯛꯑꯦ 하나라기 ꯇꯧꯗꯣꯏꯅꯦ 하나는 라이브 ꯇꯨ 아 ꯀꯅꯥꯅꯣ 아이네. 나 아이네 술. 쳐줘요 ꯁꯤꯗꯤ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅ ꯁꯤ ꯐꯦꯟꯁꯦ ꯃꯨꯊꯠꯄꯅꯦ 그래도 아이노 마디야 ꯍꯜꯂꯛꯑꯕꯅꯦ 오피 잘리네. 오피 자루바 아도 하라바 샤디 ꯄꯩꯁꯥꯗꯤ ꯐꯪꯉꯛꯇꯦ. ꯑꯩ ꯉꯁꯤ ꯄꯨꯖꯥ ꯆꯠꯂꯦꯕ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯃ ꯊꯦꯡꯅꯔꯛꯏꯕ ꯄꯨꯖꯥꯗꯤ ꯀꯩ ꯄꯨꯖꯥ? ꯁꯨꯝ ꯂꯛꯁꯃꯤ ꯄꯨꯖꯥ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪ ꯅꯪ ꯌꯥꯎꯒꯗꯕ? ꯑꯩ ꯌꯥꯎꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯥꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯊꯣꯛꯂꯛꯄꯗ ꯃꯥꯁꯨ ꯆꯪꯉꯛꯄ ꯑꯗꯨꯗ ꯍꯥꯏꯔꯛꯄ ꯏꯃꯥꯒꯤ ꯀꯩꯅꯣ ꯌꯦꯡꯉꯦ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯩ ꯐꯣꯇꯣ ꯅꯝꯃꯤꯟꯅꯔꯛꯄꯅꯦ ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯨꯕꯅꯤ. 오피 자루바 ꯑꯧ. 슈티 사라고 ꯇꯥꯔꯤ ꯁꯨꯇꯤ ꯊꯥꯔꯤ. ꯄꯨꯡꯒ ꯂꯥꯛꯀꯗꯣꯏꯕ ꯄꯨꯡꯁꯤꯅꯦ ꯀꯩꯅꯣ ꯇꯥꯔꯤ. ꯀꯌꯥ ꯃꯁꯝꯁꯦ ꯅꯥꯔꯝ ꯇꯥꯔꯤ ꯑꯩꯅ ꯄꯨꯂꯤ. ꯃꯅꯨꯡꯗ ꯁꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯥꯅꯤ. ꯁꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣꯅꯦ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯇꯦꯂꯤꯐꯣꯟ ꯌꯥꯝ ꯆꯥꯈ꯭ꯔꯒꯦ. ꯁꯨꯔ ꯈꯪꯉꯦ ꯌꯥꯝ ꯂꯩꯔꯦ ꯄꯤꯖꯈ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯄꯤꯖꯔꯦ ꯑꯩꯉꯣꯟꯗꯁꯨ ꯄꯤꯖꯔꯦ ꯃꯣꯃꯣ ꯐꯦꯟ ꯊꯥꯔꯛꯑꯣ ꯑꯩ ꯀꯩꯅꯣꯁꯦ ꯃꯨꯊꯠꯂꯒꯦ ꯂꯐꯣꯏꯒ ꯆꯥꯖꯔ ꯄꯦꯜꯂꯦ ꯑꯩ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯍꯥꯎꯇꯦꯗ. ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯔꯛꯑꯣꯁꯦ ꯑꯩ ꯆꯥꯔꯔꯣꯏꯀꯣ ꯂꯐꯣꯏ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯀꯅꯥ ꯂꯥꯛꯑꯦ ꯄꯥꯇꯦꯁꯣꯔꯤ ꯕꯅꯥꯟ ꯇꯧꯔꯣ ꯄꯥꯇꯦꯁꯣꯔꯤ ꯕꯅꯥꯟ ꯇꯧꯔꯒ. ꯕꯅꯥꯟ ꯀꯅꯥꯏ ꯃꯆꯥꯅꯣ 이마기 맞자네 다 해로 바난 떨어봐. ꯑꯩ ꯄꯥꯇꯦꯁꯣꯔꯤ ꯀꯧꯕꯣꯌꯦ 거기. ꯃꯥꯗꯤ ꯊꯕꯛ ꯇꯧꯕ꯭ꯔꯣ 거기 더위. ꯇꯧꯔꯗꯤ ꯐꯠ ꯅꯨꯡꯉꯥꯏꯔꯦ ꯐꯅꯦ ꯐꯔꯦ ꯑꯩꯈꯣꯏ ꯆꯦ ꯀꯩꯅꯣꯝꯇ ꯄꯤꯔꯨꯈꯤꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯁꯦ ꯃꯦꯔꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯁ ꯌꯥꯝ ꯐꯖꯩꯌꯦ ꯊꯥꯁꯦ ꯐꯣꯟꯁꯤꯗꯕꯨ ꯐꯖꯗ꯭ꯔꯕ ꯋꯥꯅꯤꯀꯣ ꯑꯁ ꯇꯁꯦꯡꯒꯤ ꯊꯥꯗꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯩꯁꯦ ꯊꯥꯒꯁꯦ ꯎꯕ ꯌꯥꯗꯕꯅꯦ ꯐꯣꯇꯣ ꯌꯥꯝ ꯅꯝꯒꯟꯕꯅꯦ ꯈꯤꯇꯪꯒ ꯐꯖꯕ ꯑꯍꯤꯡ ꯑꯣꯏꯔꯒꯗꯤ ꯑꯍꯤꯡꯗ ꯑꯣꯏꯔꯁꯨꯅꯦ ꯍꯧꯒꯠꯂꯒꯅꯦ ꯑꯗꯨꯝ ꯊꯥꯁꯤꯗ ꯐꯣꯇꯣ ꯅꯝꯗꯣꯏꯅꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯒ ꯊꯥꯒꯠꯇꯣꯏꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯒꯤ ꯄꯣꯖꯤꯁꯟꯁꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯔ ꯐꯖꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯈꯪꯖꯔꯝꯃꯦꯕ ꯑꯗꯣ ꯑꯩ ꯁꯦꯜꯐꯤꯒꯁꯨ ꯌꯥꯝ ꯅꯝꯒꯟꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯒ ꯑꯩꯒ ꯁꯦꯜꯐꯤ ꯑꯃ ꯅꯝꯃꯦ ꯀꯨꯏꯔꯦ ꯅꯝꯈꯤꯗꯕ